ing sok lising amaga chamapan marfutara nipangi April gi tang kuntra asi NSN gi Godfather General Secretary Thunganglen Muivah gi punsida kauba ngamlaroidaba awaba nungaitaba thodokna thalaba nightmare gi numit amani hairiba April gi tang kuntra asigi numit asidani NSN IM gi General Secretary Muivah Amadi Tangkhulsingbu butumna hatnanabagidamagta Lieutenant Colonel Luchingba Khaplanggi lami chamaromna Eastern Nagaland gi hangse kem koisilaga nongmai marugi nong haitharakhiba adu Muivah amasung Tangkhul kharadi maraibak phabadagi maitai singna hana warning pibadagi attack tawrakadaba matamgi mamang sutnatagi minute anigi mamangda kem thadoktuna chenbanang hoi NSN IM gi Luchingba Muivah thodok aduda samnada nanthok hoduna mathwai hingauki masi history gi oiba asauba significance leiba asauba thodok amani Naga singi apunba sovereign country ama semgani natragana Greater Nagaland gi mangmangliba Naga singi marakta Eastern Naga singna West ki Naga singi Luchingba singda thajaba loina mangkhiba history gi tangkak amani Nagani hariba tribe singna Nagani hariba atopa tribe singbu thajanadabagi bitre tawi haibagi amadi laman khumbada imu naimu tanaduna paktaknana hatna sunabagi thodokni Hangsen kem asi Myanmar gi awang nongchupta leiba Hangsen khundagi meter nifumuk chatlaga singthakta leiba thel macha amada leiba kem amani Mafam asi Eastern Nagaland gi manung chali amadi India gi border dagi khongna nongma makhai gi lamben chatlaga lei kem asida unawana na kuppa yum yankhai muksu lei kem asida North East gi maroiba lalholup sing NSN UNLF Alpha Amadi PL gi lanmi singna punna leiba kem amani kem asi yamna strategic oiba mafamni Naga National Council NNC Amadi Indian government ga Ingsok listing mga chamapan humdraga mangada Silong Accord sahi tawnaki Silong Accord adubu yaning dabo phongdok lubagidamag isakshu amadi Thunganglen Muivahbu NNC na farga haksi khunda laibakta kom tawthoklaga mathakta phop haraga thamki Pawasi Eastern Nagaland gi Revolutionary Council gi Luchingba SS Khaplangna tabadagi isak amasung Muivahbu mahangna kanbiki Madugi matung tabada ing sok lising mga chamapan marfuda Naga National Socialist Council asi semki NSN gi Chairman Isaksu Vice Chairman SS Khaplang Amadi General Secretary na Thunganglen Muivah na oiki NSCN asi chahi kharadi amata oina pukchal tinana thabak tawminnarami NSN gi civil amadi army gi laifam amadi lotfamna Eastern Nagaland gi pangmi amadi konyak ki lamda shelter taholi amadi makhogi sana thakna bacheng chujak amadi u mangra singna pangmi khunja singna pirami sena chana na ba firol amadi selthumna Western Nagaland lomdagi puslakbani adubu ing kumza lising amaga chamapan marfutaraga nipan changlakpa adwaidadi Naga Luchingba isak amadi Muivahna Eastern Naga gi Luchingba Khaplang khangandana Indian government ga peace talk tawnanaba aronba thaurang tawrakhi asigumba aronba thaurang khara asi Khaplang amadi Eastern Naga gi Luchingba singna yamna kanna yaningdaba amadi pendaba oirakhi maram asina Tok pamba amadi peace talk pamdaba kangbu anigi marakta asauba yanadaba laki masiga loinana Muivah gi masagi tribe oiriba Tangkhulsingda NSN army gi marakta rank amadi file da recruitment amadi promotion da favor tawi haiba pangmi amadi konyak tribe na singbagi pukningda pendaba kaya marum leirami Tangkhul tribe gi siphai kharana pangmi khunja singbu sakan oina namduna pot puhanba madu yadaba singda thina phubana singba otpa neiba kaya yaurakpa amadi pangmi khunja singi sasan ok yena singba sing namduna mullaga lobi batoina tawrakpada pendaba kaya marumsu leirami pangmi nupi naha singda Tangkhul sipai kharana molest tawi haibagi pendaba kaya su leirami Tangkhul sipai singna fazaba furit kongrau setchaba khungup fazaba tonglaga
Pangmi Amadi Konyak Sipai Signa Setningai Leiteduna, Furit Kongrau Segaiba Setpa Kungup Tongningai Leiteduna, Kungup Tongba Pangdaba Kayagi Pendabasu Lainarami. NSN Manungda Pangmi Sing Kangandana, Lone Pistok Tonanaba, Hotnabadagi, Penadabane Amadi, Kunja Singna, Tangkhul Sipai Singda, Pendaba Mayam Asina, Pangmi Amadi Konyak Sipai Singi Tamoida, Laman Kumningbagi Pibum Ama Laki. Tamoy Nungda, Omduna Leramba, Pendaba Singi Wamay Adu, Tamtiba Maigi Sing Pokairak Pagum, Pokairak Kadori. Mamangda, Muivagi Punsi, Kambikiba, Minungsi Shauraba Khaplangna, Tangkhulsingda laman kumnanabagi thaurang oina Pangmi Khunja Singna NSN gi outpost singda leiba Tangkhulsingda ration piba thingjelaki maram asina Tangkhul Sipai ayamba chananaba chingjak walakpadagi hangse kemta Muivagi manakta pulap tasinduna leire Khaplangna Tangkhulsing asi hangsen kem asi langoi chanduna thamlaga laman amuktang khumge haina khalamba tai Hangsen Kemta Khuttagi Sirs Amalay, Sirs Asida, Sunday Amadi, Saturday Khudingi, Sirs Kalduna, Laisol Isay Shaktuna, Lai Kurumne. Sirs Asida, Lai Kurumba Lakpa, Nupi Singi Marakta, Prophecy, Lai Tungbagi, Lewauk Chenbi Ama Anisu, Marakta Yaurai. Masi, Maitegi Maibi, Lai Tonglaga, Lewauk Chenbagumbani. Hangsengi Tangkhul Prophecy Laibau Chenbina Masa Adu Maitei Maibigumna Thak Thak Niklaga Lai Tongduna Laibau Cheli Maitei Kangbuga Punna Chatminadrabadi Tangkhul Aikhoi Serani Prophecy gi Laibau Adu Thazagera Natragana Thazaroidra Haiba Adudi Migi Wakhalgi Makha Poli Hangsen Sirski Prophecy gi Laibau Osi Tangkhulgi Mi Ayambana Seres Oina Launade Maramdi Revolutionary gi Lanthengi Experience Amadi Pangal Asi Tangkhul Singna Maitei Singdagi Yamne Heli Haina Lawi Aduna Maitei Singi Mateng Lauba Mathau Tade Haiduna Khalami Masigi Matung Tarakpada April gi Tang Kungamari Kumjali Singama Chamapan Marfutaraga Nipangi Matamda Muivana Deputy Kilonsir Piyau Konyak Khaplanggi Manakta Negotiation gi Thai Piyau Konyak na Khaplanga Unaduna Wari Sanaki Khaplangna Muivaga Wari Sanaraba Yai Tawudadi Wari Sanaba Aduda Matam Adugi UNLF ki General Secretary Sanayaimagi Mamangda Wari Sanagadabani Haiba Condition Ama Thamlami Wafamasi Piyauna Muivada Tami Adubu Muivana Tumina Laisinki Adubu Pibamdi Nongmagi Pasilakte April gi Tang Kungamapan Asida UNLF ki Commander Amadi Sipai Kharaga Loinaraga Khaplanggi Manakta Wari Sanaba Thare Numit Adugi Nungthil Pung Amamuk Taba Matam Adwaida Rano Amadi Gaha Khulgi Lonaba Lokshap Amada Khaplangna Tharakpa Lieutenant Colonel Thusangsu Pangmi Amadi Magi Sipai Mayam Amaga Thengnare Thusangsuna Yugi Commander da Kadaida Chatkadoribano Haina Hangbada Yugi Commander na Muivana Tharakpani Baba Khaplanga Wari Sananaba Unaba Chatpani Maduda Captain Thusangsuna Hairei Sar Satkro Matam Hele Tangkhul Tumna Hatlu Manghalluro Haina Aikhoi Sipai Mayam Tharaklabani Thuna Hankro Aduga Hangsen Kemtagi Muivagi Kangbudi Khangandana Maitei Sing Thuna Sip Tokro Hongdokro Hairami Maduda Yugi Commander na Hairami Thusangsu Nakhoi Yamna Thuna Laklanu Khara Tapna Laklo Maduda Thusangsu Nasu Nongalamdaida Laklage Haiduna Hairami Asumna Yugi Kedarna Hangse Kemda Numidangi Pung Nipal Adwaida Tunglammi Halakpaka Commander na UNLF ki General Secretary Sanayaimana Pau Pumnamak Chithadana Loinamak Tamlammi Adubu Pawasi Oza Muivada Tamgadra Natragana Tamloidra Haibagi Matangda Ningjing Mangjing Dare Tam Sikadai Tamnu Sikadai Asengba Paudu Tamle Baba Khaplangna Thazaba Mangba Adugi Phalna Kari Tamdre Oza Muivah Amadi Tangkhul Ichil Inau Ise Isil Mayam Ama Hatkadori Adubu Khuttagi Oina Oza Muivada Khaplang Kangbuna Lambi Thingbadagi Chathandre Aduna Halaklabani Haina Tamle Ahing adu UNLF ki General Secretary Sanayaimana Amadi Commander Tumba Yakide Haying Nongalakpada Thoklamgadaba Khudong Tiba Thodok Mayam adu Khallubada
mit kakna ama phawba ishinba yakhide wahang chama chama paukhumdi amata phangkhide wakhalna phungbangna duna phamungda longna hiplaga yugi commander na khankhi wakhalda tapna tapna haukraba manipurgi sahi lising kayagi liklam chatki history chena hangatna fakatuna singtam anigi leinaba mari ningsingi ngallingai matamda manipurgi tampakta ising thumlingai maitei singsu singda leiduna chingmi oirambagi wari kaubru singda thangjingda nomaijingda awangba singda maitei singna khundarambagi wari Tangkhulsinggi wari da maiteiga tangkhulga machin manaw oirambagi wari manaw tangkhulna ok mangkhiba thiba chatkibadagi tampakta khunda khiduna maitei oikibaki wari nongda laren pakhangbana kanglada konung oiduna pandringeida khaba kanguna kanglada palambadagi pakhangbaga lanthengnabada khaba kangu kairaga chenkhiduna tangkhul machiba oikiba poireiton khuntokpada poireiton gi matung ilakpa singna tangkhul chagot oikiba tarau maring khoibu kabui lamsang kharam oikiba sing puyada mayek sengna leiri maitegi angom salai sing asi ukrulgi khankui meng surung manaktagi haurakpani haiba puyagi wari mathaki wafam sing asi yengluragadi maitega tangkhulga chinga tamga khetnariba asi kadaidano UNLF ki commander tumba yadaduna nongandringaida haugatle ayuki pung marigi minute nifumuk tarakpa adwaida mi lakpagi minin tare kudakta UNLF ki general secretary Sanayaimana pau asi tammi general secretary Sanayaimana commander da hairei nahak oza muibagi manakta thuna chatlo chenkro hayu hingnanaba yugi general secretary Sanayaimagi aruba decision gi wahi khara asina haujik manipur imagi mapari mamom Muivah amadi Tangkhulsingbu kangadauri kanbiba haibasidagi ahenba kari leiribage taibang panba sida general secretary Sanayaimagi yumgi kha thangbada phut chamarom lappa maphamda oza Muivahgi yum lei yugi commander lakpa matamda Muivahgi yumgi sumangda sergeant chandapam M23 gi LMG parga santri tarami santri da hainaraga Muivahgi yum manungda chensile Muivahgi yumgi ahanba sangpham ka asi mai tikpham amasung chak thongpham kani ka aduda Muivahgi nupi aikres apa hau sak thonglaga lerami yugi commander na yum manungda taping changlaga achon kawi aikres apa hauna khumla I karino yugi commander na hangi abakhardi matangasida abakhar haribasi thuinganglen Muivahbuni matam aduda Muivahna phamungda hiplambadagi wari sanabadu taraga khrira hairga phamungdagi songthorei yugi commander na oza selo Khaplanggi yaurae mathaki lambi asida chenkro masi hairamlaga yugi commander adu khudakta yum adudagi thorakhi oza Muivah maga loinabasing amadi Tangkhulgi bodyguard sing khudakta mathaki lambida chenkhi oza Muivahna yumdagi hek thokibaga matam ikan kanaduna Khaplanggi na oza Muivahgi yum tamna nongmai maru atat akham leitana kapsillaki UNLF ki kangusu chingchep ki lambi amada chatlaga thaidok laga leire alpha PLA gi kangusu mana thokba lanjen nakre thaudo asi akibagi masakni nongmai kapagi makholna achikpa chingnung aduda pumnin nili nongmai maruna ingagi nongjugum kupna paisilai nongmai maruna yumkai pochai kyada panbagi makhol adu akibagi masakni ke maduda leramba sipai sing amadi nupi angang sing mathoi hingnanaba question chenba amadi kappalaubagi makholna thamoi kainingaini matam ngai hak leraga Khaplanggi kem adu capture tauki Tangkhul taramuk siki atei di loina senkhre lal loi khraba matung khara ingtharaga yu kangbuna naga mista aikhoi manipur gi kangbuni aikhoi sida leire haibadagi Khaplanggi sipai singna thokpira o laklo haibadagi yugi kangbu thorakle asumna hangsengi kemta amuk hanjilakle asumna NSNIM gi godfather Muivahbu maitei singna kanbirakhi article asi nungtigi phongba pauses singdagi khongwatchabani aiba rajen khuman